आकाशवाणी इम्फाल माइबम दिजमनी पाउ पाजरी अहानबदा मरोइबा पाउ मणिपुरदा मही लोइसंगसिंग हयेंगदगी महौसागुम क्लास चथब हौरगनी झारखंड मुक्ति मोर्चागी मकोक हेमंत सोरेन झारखंड की मरीरक सुबा मुख्यमंत्री ओइरंगसी वासक लौख्रे राष्ट्रपति द्रौपदी मुर्मू हाइरी लेबाक असिना ngaksal lamda tawbang amasing malemgi atay leibak-singna masak khangnaba hauregli amasung birodhina sarangnaba thonbadagi sangsad ki sabha animaki mifam ngasi nomagi wani yaithokre Manipurda mahiloisangsing hayengdagi mahusagum class sathaba hauregani hiram asigi matangda marilenaba authority singna serol sing thokre Rajagi Education S की डायरेक्टर एल नंदकुमार ने थोकपा चेरोल अमदहाई हयेंगदगी सरकार की स्कूल सिंग एडेड लनाय अमसुंग सेंट्रल स्कूल सिंग महौसागुम क्लास तौरगनी अमरोमदा हायर एंड टेक्निकल एजुकेशन की जॉइंट सेक्रेटरी दरियाल जुली अनाल ने थोकपा चेरोल अमदहाई मणिपुरदा लैरिबा सरकार की एडेड अमसुंग लनाय कॉलेज अमसुंग यूनिवर्सिटी सिंगसु हयेंगदगी महौसागुम क्लास तौरगनी Imphal West Jilagi Oina Hayeng Ayuk Pung Mangadagi Nungthil Pung Mari Phauba Curfew Komthokani Hiramasigi Matangda Jila Asigi District Magistrate na Cherolama Thokre Assam ki Hozaida Nupi Lalabasung Lamyan Bahizam Irabot ki Mitam Singh Khengidauri Masigi Damak Patriotic Writers Forum Manipur ki Maikitigi Mitamari Kusinakre Mitamani adu Manipuri Literary and Cultural Organization ki Thomi Singh Amasung Hozai ki Miyam da Kusinakibani Mitam Singh atu sinabaga mari lena Patriotic Writers Forum Manipur ki secretary nahai December tarada Hozai gi Nandapur da Lamyan Bahizam Irabot ki mitam khingani aduga Nupi Lal ki mitam na Hozai gi Gobindpur da December tarani thoida khingani None Jila ki Khopum Police Station ki manungsana leiba Sangji village da ngasi ayuk pung 9:45 taba adwaida NSN IM amasung ZUFJ gi marakta nongoi kamna khre Mafam aduda Assam Rifles amasung Khopum Police ki apunba kangbuna sangsinduna thibu humbagi thabak chathari haujik phawbagi oina misi mina amadi asok apani yaubagi pau phangdri Amaromda Jila asigi Tupul lamati Pongring Long khulgi nupi singna Tupul Bazar da rally ama satkre rally aduda ekhoi santi pami nongmai gi culture leblasi haiba kholau kaya su laukhi Nongmai kamna bagi thodok adubu Rongmai Naga Council Manipurna yamna kanna yaningda bafong tokre Serola mata council asin hai asiguma thawong asina samne hingjaba miyoi singda akitu jung pole asiguma thawong asi makata na tobitanaba marilena basingda apil tauri Kaksing Jila ki Palel Santel Lambida Manipur Police na heroin powder gram sama kuntra manga phagat khibiki thong adubu Mukhyamantri Nongthomam Birena thagat bafong tokre Social media da thakalakpa post amada Mukhyamantri nahai war on drugs ki campaign bu mapung phana sathanduna leibak asigi nahasing bu drug tegi kanana bu honariba Manipur Police ki thauna adubu thagali Apunba Manipur amagidamak rajniti ki khenaba thamdana ekhoi punna amata oiduna honaminaba tangai phade Wafam asi Social Welfare Mantri Haikam Dingone ngasi Kanto Sabalda Laisram Kamal Babu Mangkhibaga mari lena semkhiba je asina sinba wakat mifam amada phongdokhibani Mantri nahai Laisram Kamal Babu bu army ki camp tagi mangkhiba haibasi army gi oinadi yamna ikai ningai ni maramatuna yakai taret suba mountain division gi ji osinasu angaba thakta honaduna hairiba misak asi phangna ba honagadabani Mantri na makhata na hai miyam amadi je asina pamli badu phangdriba phauba miyam gi khongjang asida punna saruk yagani Ziri United Committee Ziri Bam ni sentuna ngasi Ziri Bam gi Congress Bhavan mamangta wakat mifam ama pangthokre mifam aduda nupi angang bu tamthina harkiba terrorist ki thawong yaningde Manipurda afaspa nauna thamjalakpa yaningde aikhoi shanti pami haina thaba banner sing sejanakhi All Manipur United Clubs Organization Manipur Students Federation Imphal East District Committee amasung amauba salo unit na senduna miyam gi khongsat ama pangthokre khongsat aduda saruk yakhiba miyamna Manipur dagi apaspa lawtho nupi angang phaduna hatpa yaning di haibani singba kholau kaya su lawkhi paugi marak thana atenba break ama Apomba khudingma cancer nate tawigumbasung chin lei yari yakhong ngau khanau naton amadi thyroid ta apomba leirabadi matam chana akhang ahei doctor tanabiu NABH phanglaba AOI Babina Specialty Hospital Sajiwa Jail Road Khabaisoi Imphal East ta chaliba November tha ama chupna
ayuk pung 8 13 phauba free consultation gi khudongchaba pizari. Hospital asida CMHT PMJAY health card paiba patient khakta natana Manipur government ki employees sing loinana mahaki imung manung sing gisu kanaba fanghali. Tabiriba pawasi Akashbani Imphal dagini. Jharkhand Mukti Morcha gi makok Hemant Soren Jharkhand gi marirak suba mukhyamantri oina ngasi wasak laukhre. Ngasi milingba matungda Ranchi gi Morhabadi Baina da pangthokpa wasak lobagi thoramda Rajya gi Rajyapal Santosh Kumar Gangwarna Sri Soren bu aron mangakpa masung thabak paibagi wasak laukhi. Wasak lobagi thoramda India block ki lusingba sing yawda Congress President Malik Arjun Kharge, Opposition Leader Rahul Gandhi, Nongsuk Bengal के मुख्यमंत्री ममता बनर्जी, पंजाब के मुख्यमंत्री भगवत मान, दिल्ली की हाल के मुख्यमंत्री अरविंद केजरीवाल मसुंग, कर्नाटक की उप मुख्यमंत्री D.K. शिव कुमार सरुयाखी. राष्ट्रपति द्रौपदी मुर्मू हाइरी लेबाक असना ngakchel gi lamda tobanga masing malem gi atei leibak singna masak khangna bahuragli. Tamil Nadu ki Wellington UT da leiba Defense Service Staff Training College da training haudopada wa ngangbada Rashtrapati hai hiram kaya da haithoi singthoiraba thauna phaban nupi sing force sing gidamak leibak asigi ngakchel gi lamda thabak tawriba singna sautok sabab pui. Training course asida saruk yaba lakhibi malem gi tongan ba leibak sing gi nupi officer sing busu unaduna wari sanakhi. Rashtrapati Murmun hai ngakchel gi lamda thabak tawriba miyoi khudingmak leibak ki damakta kathoklaba madi leibak ki khanduna thabak tawba miyoi singni makhoi ki imung singna kathokpa kaya ga loinana honari basing busu mahakna singthakhi. Maitai Tribe Union amadi Platform for Protection of Indigenous People MMTU na kusamnaduna tha asigi kuntrada Protection of Indigenous People of Manipur haibasida nomagi oiba khanani nabagi thoramama Imphal holte da pangtholagani. Mifamasi Bharat apunbagi oiba yellow misingi oiba forum Adivasi Samanbe Months of India gi lusing makhada sinmani. Mifamasida lamdamasigi yellow mi lusing basing amasung ireisa singna saruk yabinaba MMTU na miyamda phongtorakli. All Naga Students Association Manipur Ansamgi Ahumsuba Mifam Sandel Jalagi Sandel Christian Village na ngasiloisin kray. Thormaduga marilina nungbi amasu Ansamgi President na Maikum Hangtokhi. Say no to drugs hai bihiramda Assam Rifles na lecture program ma Nore Jalagi Leisok Village da pangthokray. Lecture program adu pangthopgi maroiba pandamdi nahasingbu drug tagi lapna lehenna bani hairi. Nahasing buhaksang phana leinabagi pantamda Sandel Jalagi Khemjoi subdivision ki manungsana leiba Saibol Zaupi Village da Assam Rifles da seduna mini marathon ma ngasi pangthokray. Marathon aduda nupa humpu mari amasung nupi humpu taret angang yauna punna miyoi sama kunsa mathoina saru yakhi. Tungda makok mathang taraklaba nupa amasung nupi singda mana matum sing yenthokhi. Akashbani Imphal gi pau tabiri. Birodhina sarang na bathon badagi sangsad ki sabha animaki mifam ngasi nomagi oine yithokre. Adani group ki mathakta senda thumja sathabaga mari lenana Congress Samajwadi Party DMK amasung atei dol singna sarang na bathon badagi mifam ngasi nomagi oina yithokhi. Rajya Sabha da su ahan begi oina mifam yithok lorba matung numit yungmada mifam amung horakpada Congress Leb Dol DMK Trinamool Congress Samajwadi Party Aam Aadmi Party amasung atei dol singna hiramasiki matangda khananaba pukalakpadagi sarangna bathoktuna sabage mifam yithokhi. Birodhi singna sabha anigi mifam ningthina sathaba yahanbiraba appeal tawraduna Birodhi singna sarangna begi thabak makhatana sathabidanaba chairman na phongdokhi. Sangsad ki mifam haibasi ningthina khanaduna thabak thoram sing ningthina paikhanaba platform amani chairman bu mateng pangbiduna sabagi mifam ningthina sathaba yanpham thui sarangna ba thon bana ganatantra gi mapangal sonthan gani. Lok Sabha da su ahan begi oina mifam yithok lorba matungda numit yungmuda mifam amung horakpada makhatana sarangna ba adumak thokhi. Birodhi singna tongan bihiramda wafam kaya pukalakpadagi mifam ningthina sathaba yakide masina maram oiduna sabha animaki mifam ngasi nomagi oina yithokhi. Mizoram ki mail book taki Assam Rifles masung Jiribam Police na lupa koti ama lak marbudra humdo romgi mamal oigedaba heroine number 4 phagat kray polam sing adubu purakpa Myanmar masa amasu phagale hairi.
केंद्र की गृह मंत्रालय जम्मू सिटी नेशनल सिक्योरिटी गार्ड्स NSG की परमानेंट हब हांगदोखरे मसिना मफम अदुदा अचौब टेरोरिस्ट की एटेक चथरक मतमदा खुलई थुना मायोक्नब ngamlagani अखोई जम्मू पाउमिन हाई हौखिबा मतम खरा असिदा जम्मूदा टेरोरिस्ट तोंगान तोंगान एटेक कया चथरखिबा अदुगी यंगलगा हेना कनब थाबक लौखटपा ngamnaba खोंथांग असि लौखलकपनी अवांग बिल्डिंग सिंग सिक्योरिटी रेस्टोरेशन सिंग अमदी मियाम तिनबा मफम सिंगदा टेरोरिस्ट सिंग एटेक चथरक थिंगनबा जम्मू कश्मीर पुलिस ना सेमखिब थौरांग अमगी मनुंगसना NSG कमांडो सिंग थंबा हौरखिबनी हौजिक सानबगी पाउ नाउरेम बिक्टर दगी मणिपुर की बैडमिंटन सानरोई मैराबा लुवांग साइद मोदी इंडिया इंटरनेशनल बैडमिंटन टूर्नामेंट 2024 की क्वार्टर फाइनल संख्रे लखनऊ दंगासी सानखिब मैच अमदा मैराबना आयरलैंड की नाट नुयेनबु कुनमाथोई तरा मंगा कुनमाथोई तरा हुमदोइद थोइखी क्वार्टर फाइनल मैच ता भारत की सानरोई वर्ल्ड नंबर 14 लक्ष्य सेनगा थेंगनगनी अमरोमदा टूर्नामेंट असिगी वुमेन्स डबल्स इवेंट ता प्रिया कोंजेंगबम अमसुंग महाकी जुरा सुरती मिश्राना भारत की जुरा कबी प्रिया सेल्वाम अमसुंग सिमरन सिंहिबु कुनमाथोई तरा मंगा कुनमाथोई तरा निथोइद थोइदुना क्वार्टर फाइनल संख्रे गुवाहाटी की रुद्र सिंह रोल बॉल ग्राउंड था असिगी कुंथ्रादगी दिसंबर अमा फाव पांगथोकदबा अनीसुबा ईस्ट जोन रोल बॉल चैंपियनशिप 2024 सरुक यागदबा मणिपुर जूनियर रोल बॉल प्लेयर सिंह सानबद चंगदबा पोटलम सिंह अमसुंग यूनिफॉर्म सिंह रूरल डेवलपमेंट अमसुंग पंचायती राज मंत्री युमनाम खेमचंद सिंहना ngasi yenthokre yenthokpagi thauram Imphal East की नेलित्ता लैबा सेमिनार हॉल दा ngasi अयुक पांगथोखी मथंग थागी तरा मरीदगिना कुंथ्रा माथोई फाउबा हैदराबाद पांगथोकदौरिबा हुम्बुद्रा निपान सुबत नेशनल फुटबॉल चैंपियनशिप फॉर संतोष ट्रॉफी 2024 फाइनल राउंड सरुक यागदबा मणिपुर की सानरोई सिंगी मिंग लौथोकले मिंग यावरकलबा सानरोई सिंगना लाक्लिबा तांग कुंथ्रा की पुंग मापन ताबा मतमदा लमलोंगी आर्टिफिशियल टर्फ ग्राउंड लाक्तुना टीम ऑफिशियल सिंगदा रिपोर्ट तौरनबा अम्फा की जनरल सेक्रेटरी ना खंगलकली तरातरेत सुबा मणिपुर स्टेट लीग 2024 अमसुंग 15 सुबा अम्फा सीनियर वुमेन्स फुटबॉल लीग 2024 हौजिक ओइरिबा लेबाकी इरांगना मरम ओइरगा मथंग चहीगी जनवरी की अनीसुबा चयोल फाउबा यैथोकले हाइना ऑल मणिपुर फुटबॉल एसोसिएशन अम्फा की जनरल सेक्रेटरी ना थोकपा चेरोल अमना हाइरी गुवाहाटी की राजकोट गुजरात की राजकोट पांगथोकलिबा हुम्फुनिपान सुबा नेशनल स्कूल गेम्स स्विमिंग 2024 की ngasi mangani chanba numita मणिपुर की लाइटोनजम लंचेनबना मीटर 50 की स्विमिंग दा सनागी तकमान फंखरे डेविड सापमना सेंजेन की तकमान फंखरे हरियाणा की गुरुग्राम दा मथंग थागी कुनमाथोई अमसुंग कुनिथोई दा पांगथोकदबा अहानबा नुपा अमसुंग नुपी की फिजिक्स स्पोर्ट्स चैंपियनशिप 2024 सरुक यागदबा मणिपुर बॉडी बिल्डिंग टीम की खल्लबा मियोई सिंगी लिस्ट ऑल मणिपुर बॉडी बिल्डर्स एसोसिएशन ना लौथोखरे हयेंगदगी हौरगा मथंग थागी मंगा फाउबा पांगथोकदौरिबा 19 सुबा नेशनल यूथ बास्केटबॉल चैंपियनशिप असिदा सरुक यानबगीदमक मणिपुरदगी सानरोई 12 अमसुंग ऑफिशियल अहुम ngasi इम्फाल थादोखरे तेलंगाना पांगथोकदबा नेशनल लेवल बास्केटबॉल चैंपियनशिप सरुक यागदबा मॉडल क्लब सिंगजमई चिंगा मखागी खलकलबा सानरोई सिंगदा क्लब असिगी माइकैदगी अंगम सेल की तेंगबांग पीखरे दिजमनी अरोइबदा मरोइबा फामु मणिपुरदा महिलोइसंग सिंग हयेंगदगी महौसागुम क्लास सथबा हौरगनी इम्फाल वेस्ट जिला की ओइना हयेंग अयुक पुंग 5 दगी नुंथिल पुंग 4 फाउबा कर्फ्यू कमथोकनी झारखंड मुक्ति मोर्चा की मकोक हेमंत सोरेन झारखंड की मरीरक सुबा मुख्यमंत्री ओइना ngasi वासक लौख्रे राष्ट्रपति द्रौपदी मुर्मू हाइरी लेबाक असिना ngaksel gi lamda tobang ambasing malem gi atei leibak singna masak khangna ba hawragli amasong birodhina sarangna ba thon badagi sangsad ki sabha animaki mifam ngasi nongmagi oine yithokre pauloi jare